Ministry of Culture, Government of India ge Cultural Function and Production Grant gi tengpangi meeting makada Peacemaker Artist Association na puthokpa play Loi Kabada Yumfam Oiraga Numit Nifumangani Chupna Revitalization of Moirang Pravada Yumfam Oiraga Jatarakpa Workshop cum Production Githoram Loishan Kray Uripok Atom Laikai gi Community Hall da Pangthokiba Loisan Bagi Thoram Aduda ISK Radha Kumar Retire Na Thoi Mitunglen Uripok Atom Laikai Youth Club ki President B Santi Sarmana Thoram Mapu Social Dramatic Union Uripok Atom Laikai gi President S. Naubi, State Media Coordinator, Art and Culture, Government of Manipur, Samurai Latpam Navachandra Sarma, Amadi State Kala Academy Awardee, Mongkon Mani Mong Sabana, Akanava Mitunglen Sing Oina Sarukya K. Sumang Lila si Hauzikti Achoba Medium Ama Oiduna Kunai Asibu, Achumba Mayol da Purakpada Achoba Taudang Lauri Haibada, Haiman Bathogloi, Moirang Prabadagi Haurakiba, Sumang Lila Nangasiri, Malem the Saktaktuna, Manipur gi Art and Culture da Achoba Mafam Ama Kalibani. Iram dam asida nahasingna Chahidaba Mayai Kaba Jinjak the Lai Chuduna Makoida Amadi, Kunai Singda Joiting Piriba Sidagi Ngaktok Amadi Afava Mahiroi, Afava Kunai Amasem Nabagi Pandamda, Manipuri Student Federation MSF na Ignisingani Kun October Gitang Tara Humdoidagi, Aikoi Mayai Kaba Drug Thadok Lasi Haiba, a drug use prevention campaign Asigi Makada, All Manipur School Student Amadi Transporter Association Kusam Naduna, Nasidagi Poster Campaign Ama Haudokray. Poster campaign asida Manipur gi Mahiloi Sangi Mahiloi Singh Inkhalak Liba Naha Singh Oja Amadi Leibak Miyamna Manipuri Student Federation gi Khongthang Asibu Hena Khumang Chakwan Hanbada Mateng Pangbiduna Saugat Piyo Manipur gi Mafam Khuding da Chalairiba Mahiloi Singbu Mayumda Amadi School Fauba Puthok Pusin Taubada Achauba Thodang Lauriba Transport Service Singi Miyoi Singna Gari Singda Poster Sticker Napsinbi Nabasu MSF Head Office Drug Affairs Secretary Gi Wangangloi Prem Ningombam na Fongdorakli Manipuri Student Federation MSF ki ngasidagi sangsiliba campaign asibu Manipur gi Kachin Koya Sinthungna Yauhanbada Mateng Pangliba print amadi electronic media gi HL Inaw Singna Shu Mateng Pangbiu Loinana Lamdam asigi civil society sing amadi Laikai gi Ladyba Club Maira Paibi Singi Association Pumnamakna Afaba Tinjang Kaijang Daba Naha Sing Puthokpada amadi Afaba Kunai ama Semgatpada Aikhoi Punna Thodang Lauminasi haina makhatana Fongdorakli Haudoktariba poster campaign asida Manipur ki leiba mahilosang singi mahilosing khalabriba nahasing odasing amadi leibak miyamna MSF na haudoktariba khongthang asibu hena khumang chawsinaba support tawbiu Manipur gi mafam khudingda chalairiba mahilosang singi school gi van service amadi transport service khudima na poster sticker si taidana pinaba hajari haiba Manipur Student Federation MSF na ngasidagi sangsiliba campaign asibu Manipur ki Kachin Koya sinba thungna yohaliba mateng pangbiba print amadi electronic media gi sinau singnasu mateng pangbiu hajari amadi lekai da laiba club organization civil organization khudingmak nasu MSF na sangsiliba khongthang asida mateng panginaba hajari Hauki Papungkun Marida, India, the Nona, Mui Chamri Subnataru COVID positive oide, Lake Itabamiki Masing Natarani Toini, Fogalapaki Chang Chada, Malfutarani Pangatas Mignipan Suino oide, Apunba confirm case na, Koti Mari, Lakni Futaruk, Lissing on Fumapan Chamri Kunmato Yokre, active case na, Lissing Taruk Chamri Subnataruk Tahantarakle. Laina asina maram oraga laikhidaba migi masingna lak manga lising kuntra chamnga marfutarukni laina asidegi naba faduna discharge tawkiba migi masingna koti mari lak nifumatoi lising kuntra ni toi chamri kuntra homdoini laina asidegi ngakthoknaba vaccine kapthokiba apunba migi masingna koti chani tara mapan lak marfutaruk henkre malem gi oina covid laichan na khwaidigi na sokalaba lebak singi manungda USA na ahanba India na ani shubada amadi France na shubada lairi awang nopok state ki oina Assam na ahanba Mizoram na ani shubada amadi Manipur na shubada lairi